ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯤꯡꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯄꯔꯦꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯇꯥꯝꯂꯕ ꯈꯨꯜ ꯑꯃꯈꯛꯇꯅꯤ, ꯂꯣꯏꯕꯤ ꯆꯤꯡꯂꯣꯟ ꯀꯌꯥ ꯑꯃ ꯂꯥꯜꯂꯒ ꯂꯩꯕ ꯈꯨꯟꯄꯥꯛ ꯑꯃꯅꯤ꯫ ꯈꯨꯜ ꯑꯁꯤ ꯆꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯃꯤꯡꯅ ꯏꯆꯨꯝꯂꯣꯛ ꯀꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯡ ꯄꯟꯗꯣꯟꯗ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯠꯅ ꯂꯩꯔꯤꯉꯩꯗ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯨꯅꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯠꯅ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕꯁꯨ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯍꯅꯨꯕꯤ ꯑꯍꯜ ꯑꯃꯅ ꯃꯁꯨꯁꯤꯡꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯏꯆꯨꯝꯂꯣꯛ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯡ ꯄꯟꯗꯣꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤ ꯅꯨꯡꯊꯤ ꯃꯪꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯂꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯕꯨ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯍꯤꯡꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯏꯁꯨꯁꯥ ꯑꯃ ꯃꯊꯦꯡꯗ ꯃꯄꯥꯜ ꯈꯛ ꯊꯣꯛꯀꯅꯨꯀꯣ, ꯅꯨꯃꯤꯠꯅ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯌꯧꯔꯛꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯃꯁꯨ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟ, ꯍꯧꯖꯤꯛꯁꯨ ꯃꯗꯨꯒꯤ ꯐꯤꯉꯧ ꯁꯦꯠꯄꯤꯗꯣ ꯑꯗꯨꯝ ꯂꯩꯔꯝꯈꯤꯒꯗ꯭ꯔꯣ?" "ꯃꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯗꯦ, ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯊꯤ ꯐꯣꯡꯉꯦ ꯍꯦꯛꯇ ꯍꯥꯏ, ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯗ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯈꯤ, ꯑꯗꯨꯕꯨ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝ ꯊꯣꯛꯈꯤ꯫ ꯃꯈꯣꯏꯒ ꯈꯨꯜ ꯑꯁꯤꯒ ꯑꯗꯨꯃꯛ ꯏꯔꯣꯏꯅꯗꯨꯅ ꯂꯩꯔꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯣꯟꯊꯣꯛꯅꯕꯨ ꯀꯤꯖꯔꯦꯗ ꯑꯩꯗꯤ, ꯐꯤꯉꯧ ꯁꯦꯠꯄꯤ ꯄꯔꯦꯡ ꯍꯥꯏꯕ, ꯀꯗꯥꯏꯗꯒꯤ ꯑꯉꯧꯕ ꯐꯤ ꯂꯧꯔꯤꯕ ꯖꯥꯠꯅꯣ ꯃꯈꯣꯏꯗꯤ?" ꯈꯨꯜ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯇꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯆꯥꯎꯍꯜ, ꯑꯗꯨꯒ ꯑꯇꯣꯝꯕꯒꯤ ꯃꯃꯤꯡꯅ ꯆꯥꯎꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯍꯟꯅ ꯌꯨꯝꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯆꯥꯎꯇꯣꯟꯅ ꯌꯨꯝꯗ ꯂꯩꯗꯨꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯃꯤꯠꯅ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯇꯦꯝꯕꯤꯅ ꯃꯥꯡꯒꯣꯟꯒꯤ ꯎꯈꯣꯡ ꯇꯦꯟꯗ ꯉꯥꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯆꯥꯎꯇꯣꯟꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯅꯨꯡꯁꯥ ꯊꯤꯔꯕꯤ ꯇꯦꯝꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯐꯥꯎ ꯌꯨꯝꯗ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯁꯤꯕꯣ?" ꯆꯥꯎꯇꯣꯟꯅ, "ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯅ ꯉꯟꯅ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤ, ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯈꯨꯗꯣꯡꯊꯤꯕꯒ ꯅꯪꯕ ꯌꯥꯎꯔꯕꯖꯥꯠꯂꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝ ꯃꯐꯝ ꯑꯗꯨꯗ ꯄꯟꯗꯨꯅꯒ ꯂꯩꯔꯤꯕꯖꯥꯠꯂꯥ? ꯅꯪꯅ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯕꯗꯨꯅ ꯀꯥꯟꯅꯔꯣꯏ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯌꯦꯡꯉꯨꯆꯣ." "ꯌꯦꯡꯂꯨꯔꯒ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ, ꯂꯥꯛꯄ ꯎꯗꯦ, ꯉꯥꯏꯍꯥꯛꯀ ꯉꯥꯏꯈꯤꯁꯤ." "ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦꯗ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯇꯧꯅꯦ, ꯏꯆꯥ ꯑꯗꯨꯕꯨ ꯁꯣꯏꯗꯅ..." ꯁꯣꯝꯗꯅ ꯆꯥꯎꯍꯜꯗꯨ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯌꯥꯗꯕ ꯃꯇꯥꯡ ꯊꯣꯛꯂꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯂꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ ꯆꯥꯎꯍꯜ, ꯅꯪꯅ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯅꯨꯃꯤꯠꯇꯤ ꯁꯣꯏꯗꯅ ꯇꯥꯈ꯭ꯔꯅꯤ, ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯒꯤꯁꯦ ꯂꯦꯛꯈ꯭ꯔꯣꯗꯅ." "ꯇꯥꯗ, ꯌꯥꯔꯅꯤꯗ, ꯑꯩꯅ ꯁꯤꯗ ꯂꯦꯛꯊꯣꯛꯄ ꯍꯥꯏꯕꯁꯦ ꯌꯨꯝꯗꯗꯤ ꯏꯃꯥꯒ ꯏꯅꯥꯎꯒꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤꯕꯅꯤ, ꯅꯨꯃꯤꯠꯄꯨꯗꯤ ꯇꯥꯒꯗꯧꯔꯦ ꯍꯥꯏꯕꯕꯨ ꯌꯥꯅꯤꯗ, ꯆꯦꯟꯆꯠ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯆꯔꯣ, ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯅ ꯂꯥꯛꯑꯣꯀꯣ." ꯆꯥꯎꯍꯜꯗꯨ ꯅꯨꯃꯤꯠꯅ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯃꯌꯨꯝ ꯌꯧꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯅ ꯆꯦꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯝꯍꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯈꯔ ꯂꯥꯟꯊꯣꯔꯛꯄꯗ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯔꯝꯃꯤ, ꯑꯃꯝꯕꯅ ꯃꯍꯨꯠ ꯁꯤꯟꯈꯤꯔꯝꯃꯤ꯫ "ꯅꯨꯃꯤꯠꯁꯤꯗꯤ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦꯗꯅ, ꯌꯨꯝ ꯌꯧꯕ ꯅꯪꯒꯗ꯭ꯔꯥ ꯈꯟꯕꯅꯤ, ꯈꯔꯗꯤ ꯋꯥꯠꯂꯤꯁꯦ꯫ ꯍꯣꯏꯗ, ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ." ꯃꯁꯥ ꯑꯗꯨꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯀꯤꯇꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯥꯡꯂꯕ ꯂꯝꯍꯥꯡ ꯂꯝꯕꯤ ꯑꯗꯨ ꯃꯊꯟꯇ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯁꯨ ꯆꯠꯂꯝꯗꯦ, ꯃꯝꯒ ꯃꯝꯂꯤ, ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯉꯧꯕꯒꯤ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯀꯌꯥ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯑꯋꯥꯡ ꯄꯟꯗꯣꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯂꯥꯏꯇꯤꯟ ꯌꯥꯝꯅ ꯀꯟꯕ ꯃꯐꯝ ꯑꯣꯏꯔꯝꯃꯤ,
ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯐꯤꯉꯧ ꯁꯦꯠꯄꯤ ꯄꯔꯦꯡꯅ ꯃꯥꯕꯨ ꯃꯝꯈ꯭ꯔꯕꯗꯤ ꯃꯊꯤ ꯐꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯅꯅꯦ ꯑꯃꯝ ꯑꯊꯦꯡꯗ ꯃꯐꯝ ꯑꯁꯤꯕꯨ ꯈꯛ ꯂꯥꯟꯒꯅꯨꯀꯣ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯆꯥꯎꯍꯜꯗꯨ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥ ꯑꯁꯤꯕꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯇꯥꯔꯗ꯭ꯔꯅꯤ? ꯇꯨꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯂꯝꯍꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤꯠꯅꯒ ꯁꯤꯠꯂꯦ꯫ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯁꯤꯅ ꯂꯦꯡꯕꯁꯤꯕꯨ ꯑꯁꯤꯕꯨ ꯌꯥꯎꯅ ꯍꯦꯛ ꯀꯤꯔꯦꯗ ꯑꯩꯗꯤ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯄꯁꯨ ꯉꯝꯂꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯗ, ꯃꯤꯠꯅ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯂꯝꯕꯤꯁꯦ ꯐꯥꯎꯗꯨꯅ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯆꯥꯎꯍꯜꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯗꯨ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯥꯛ ꯌꯦꯠꯇꯒ ꯃꯃꯤꯠ ꯆꯣꯏꯊꯣꯛꯇꯨꯅ ꯑꯃꯠꯇ ꯌꯦꯡꯂꯝꯗꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯅꯤꯡꯂꯝꯃꯤ, ꯏꯍꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯌꯨ ꯃꯄꯨ, ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯑꯃꯠꯇ ꯅꯪꯍꯟꯕꯤꯒꯅꯨꯀꯣ꯫ ꯃꯝꯂꯕ ꯃꯔꯛꯇ ꯆꯠꯂꯤꯕ ꯁꯣꯔꯣꯛ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯏꯃꯥꯏ ꯃꯊꯛꯇ ꯐꯤꯉꯧ ꯁꯦꯠꯄꯤ ꯈꯔꯅ ꯃꯁꯥ ꯄꯨꯝꯕ ꯑꯉꯧꯕ ꯐꯤ ꯉꯥꯛꯇ ꯁꯦꯠ ꯏꯟꯗꯨꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯈꯥꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯔꯨ ꯂꯨꯛꯇꯨꯅ ꯃꯁꯝ ꯍꯥꯏꯊꯗꯨꯅ ꯆꯠꯂꯝꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯔꯨ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯨꯛꯊꯥ ꯃꯃꯥꯏ ꯑꯗꯨꯅ ꯁꯣꯔꯣꯛ ꯂꯝꯕꯤꯔꯣꯝꯗ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯄꯔꯦꯡ ꯑꯗꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯍꯜꯗꯨ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯀꯤꯃꯟꯗꯅ ꯃꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯊꯣꯛꯂꯝꯗꯦ꯫ ꯆꯥꯎꯍꯜꯅ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯉꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ, ꯊꯋꯥꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯁꯨꯛꯂꯕ ꯃꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯉꯧꯕ ꯃꯆꯨ ꯑꯗꯨꯅ ꯃꯉꯥꯜ ꯈꯔꯗꯤ ꯄꯤꯔꯤ꯫ ꯆꯥꯎꯍꯜꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯈꯤꯕꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯤꯉꯧ ꯁꯦꯠꯄꯤ ꯄꯔꯦꯡ ꯑꯗꯨ ꯀꯣꯏꯔꯩ ꯍꯦꯛ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯗꯨ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃꯒꯨꯝꯕꯅꯤ꯫ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯀꯗꯣꯝꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯆꯠꯐꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯂꯝꯕꯤꯗꯣ ꯑꯩ ꯑꯣꯏꯅ ꯇꯥꯛꯄꯤꯔꯒꯦ꯫ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯈꯣꯏꯅꯧ ꯏꯇꯥꯔꯣꯏꯁꯤꯡ, ꯑꯩꯗꯣ ꯃꯣꯡꯕ ꯌꯨꯝꯗ ꯏꯆꯥ ꯄꯤꯁꯛꯇꯣ ꯁꯨꯝꯂꯝꯕꯅꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯏꯆꯥꯗꯣ ꯍꯧꯔꯝꯂꯒꯅꯤ꯫ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯜꯂꯨꯈꯤꯒꯦ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯈꯣꯏꯅꯧ ꯏꯇꯥ, ꯅꯪꯕꯨ ꯉꯥꯏꯈꯣꯗ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯒꯗꯧꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯕ ꯆꯤꯟꯖꯥꯛꯅꯤ꯫ ꯅꯪꯁꯨ ꯅꯃꯤꯠꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯃꯍꯥꯎꯒ ꯀꯥꯎꯔꯕ ꯍꯥꯏꯋꯥꯅꯤ꯫ ꯅꯆꯥꯗꯣ ꯀꯞꯀꯦ ꯀꯞꯆꯁꯅꯨ꯫ ꯑꯁꯨꯛ ꯍꯥꯎꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤꯁꯤ꯫ ꯑꯀꯤꯕꯅ ꯊꯨꯝꯍꯠꯂꯕ ꯆꯥꯎꯍꯜꯗꯤ ꯃꯅꯥꯀꯣꯡꯅ ꯇꯥꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯔꯦ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯃꯆꯤꯟꯃꯜ ꯑꯗꯨ ꯀꯥꯊꯣꯛꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯊꯣꯏ ꯃꯥꯡꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯦ꯫ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯈꯨꯠ ꯆꯥꯒꯦ꯫ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯆꯥꯕꯁꯤꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯍꯦꯟꯅ ꯁꯥꯡꯗꯣꯛꯄ ꯍꯦꯜꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯕ ꯌꯥꯎ, ꯃꯈꯣꯡ ꯆꯥꯒꯦ ꯍꯥꯏꯕ ꯌꯥꯎ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯅꯕ ꯄꯣꯠꯁꯛꯅ ꯃꯤꯠꯃꯥꯡꯗ ꯀꯨꯏꯅ ꯊꯝꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦ꯫ ꯑꯃꯅ, ꯉꯥꯏꯈꯣꯗ, ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯐꯤꯉꯧ ꯁꯦꯠꯄꯤ ꯄꯔꯦꯡ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯆꯥꯎꯍꯜꯗꯨ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯍꯥꯏꯊꯗꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯃꯗꯨꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯇꯥꯁꯤꯟꯈꯤꯕꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯑꯃꯨꯛ ꯊꯥꯡꯉꯤ꯫ ꯃꯃꯥꯡ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯑꯆꯧꯕ ꯎꯖꯥꯎ ꯑꯗꯨꯗ ꯃꯁꯥ ꯑꯃ ꯄ꯭ꯔꯦꯛ ꯇꯦꯛꯇꯨꯅ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯆꯥꯎꯍꯜꯗꯨ ꯍꯦꯟꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯈ꯭ꯔꯗꯤ ꯐꯅꯤꯗ,
ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯪ ꯑꯣꯏꯔꯝꯗꯕꯗꯤ ꯐꯅ ꯅꯨꯡꯉꯥꯏꯒꯅꯤꯗ꯫ ꯑꯁꯨꯝꯅ ꯈꯟꯅ ꯃꯈꯣꯡꯗꯨ ꯈꯣꯡꯊꯥꯡ ꯑꯃꯒ ꯑꯃꯨꯛ ꯊꯥꯡꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯤꯅꯦ꯫ ꯑꯩꯈꯣꯏꯗꯨ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯆꯠꯂꯝꯕ ꯇꯥꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯨ 5-6 ꯑꯃꯨꯛ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣꯅꯦ? ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤꯕ ꯅꯨꯄꯤꯁꯤꯕꯣ? ꯀꯤꯔꯤꯉꯩꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯑꯃꯨꯛ? ꯍꯩꯁ! ꯃꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤ꯫ ꯂꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯔꯝ ꯇꯧꯒꯅꯤ ꯑꯩꯗꯤ? ꯍꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯗꯨꯅ ꯆꯠꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯄꯔꯦꯡ ꯑꯃꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯍꯜꯗꯨ ꯊꯥꯡꯂꯝꯕ ꯃꯈꯣꯡꯗꯨ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ꯫ ꯐꯤꯉꯧ ꯁꯦꯠꯄꯤ ꯄꯔꯦꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯥꯟꯅꯒꯨꯝ ꯀꯣꯔꯣꯛ ꯀꯣꯏꯗꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯍꯜꯗꯨ ꯃꯈꯣꯏꯅ ꯂꯩꯕꯗꯨꯕꯨ ꯌꯦꯡꯕꯗ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯂꯩꯃꯥꯏꯗ ꯗꯛ ꯇꯨꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯦꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯇꯣꯟꯗ ꯍꯥꯏ, "ꯅꯌꯥꯝꯕꯗꯣ ꯍꯜꯂꯛꯇꯦꯅꯦ꯫ ꯅꯪꯅ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯃꯐꯝ ꯑꯗꯣ ꯑꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯋꯥ ꯑꯃꯨꯛꯇ ꯍꯪꯂꯨꯆꯣ꯫ ꯏꯃꯥꯗꯤ ꯂꯩꯇꯥꯗ꯭ꯔꯦ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯌꯦꯡꯖꯔꯨꯒꯦ꯫ ꯏꯃꯥ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ." ꯃꯆꯥꯅꯨꯄꯥ ꯆꯥꯎꯇꯣꯟꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯌꯥꯝꯕꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯪꯂꯝꯃꯤ꯫ "ꯈꯨꯔꯥ, ꯑꯩꯒꯤ ꯏꯌꯥꯝꯕ ꯆꯥꯎꯍꯜ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯃꯐꯝꯁꯤꯗꯒ ꯂꯦꯛꯄ꯭ꯔꯣ?" "ꯃꯍꯥꯛꯇꯤ ꯂꯦꯛꯇꯦꯅꯦ, ꯉꯔꯥꯡ ꯑꯗꯨꯝ ꯍꯟꯈ꯭ꯔꯕꯅꯤ." "ꯍꯟꯈ꯭ꯔꯦ ꯍꯥꯏꯕ? ꯌꯨꯝꯗꯁꯨ ꯍꯜꯂꯛꯇꯕ? ꯑꯗꯨꯗ ꯄꯥꯎ ꯑꯃ ꯍꯪꯕ ꯂꯥꯛꯄꯅꯤ." "ꯍꯟꯕꯗꯤ ꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯊꯩꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕꯖꯥꯠꯅꯣ?" "ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ. ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯂꯩꯖꯔꯝꯁꯅꯤ. ꯑꯩꯁꯨ ꯊꯤꯒꯦ." "ꯑꯗꯨꯗꯤ ꯐꯔꯦ ꯈꯨꯔꯥ, ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ." ꯆꯥꯎꯇꯣꯟꯅ ꯂꯝꯕꯤꯗ ꯁꯨꯝ ꯍꯜꯂꯛꯄꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥ ꯑꯗꯨꯕꯨ ꯂꯥꯟꯕꯗ ꯃꯁꯥꯗ ꯈꯧꯇꯛ ꯆꯥꯖꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯅꯣꯟꯊꯔꯒ ꯑꯣꯏꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯡ ꯑꯗꯨꯅ ꯂꯝꯕꯤꯗ ꯇꯥꯔꯤꯕ ꯑꯉꯥꯡꯕ ꯏ ꯑꯗꯨꯗ ꯍꯦꯛ ꯅꯦꯠꯂꯝꯃꯤ꯫ ꯏꯅꯤꯅꯦ ꯁꯤꯗꯤ꯫ ꯏ ꯑꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯑꯗꯨꯝ ꯇꯥꯈꯤꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ ꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜꯗ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯒꯤ ꯃꯔꯤꯛ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯇꯝꯅ ꯂꯩꯔꯒ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯁꯤ ꯂꯩꯔꯦ꯫ ꯃꯗꯣ ꯑꯩꯒꯤ ꯌꯥꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." ꯆꯥꯎꯇꯣꯟꯅ ꯈꯨꯜꯗ ꯆꯠꯇꯨꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏꯗ ꯄꯥꯎꯗꯨꯕꯨ ꯇꯝꯂꯝꯃꯤ, ꯄꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯉꯩꯒꯤ ꯇꯥꯟꯖꯥꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯒꯤ ꯆꯥꯎꯍꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯎꯔꯗꯨꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯆꯩ ꯑꯁꯥꯡꯕ ꯇꯧꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ ꯃꯌꯥꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯁꯒꯥꯏ ꯁꯥꯗꯨꯅ ꯃꯌꯥꯝꯕꯒꯤ ꯍꯛꯆꯥꯡꯕꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯕꯗ ꯇꯦꯝꯕꯤꯅ ꯃꯁꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯆꯥꯎꯇꯣꯟꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯍꯥꯠꯈꯤꯕꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩ ꯍꯥꯏꯔꯤꯕ ꯐꯤꯉꯧ ꯁꯦꯠꯄꯤꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏꯅ ꯁꯨꯃꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯏꯌꯥꯝꯕꯒꯤ ꯈꯨꯠꯁꯤ ꯑꯁꯤꯒꯨꯝꯕ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯁꯤꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯄꯥꯝꯕꯩ ꯀꯌꯥ ꯊꯤꯗꯨꯅ ꯐꯠꯇꯕ ꯂꯥꯏ ꯃꯈꯣꯏꯕꯨ ꯑꯩꯅ ꯊꯨꯞꯆꯤꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯈꯨꯜ ꯑꯁꯤ ꯂꯩꯕ ꯑꯍꯜꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯍꯪꯂꯨꯔꯒꯦ." ꯆꯥꯎꯇꯣꯟꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥ ꯍꯪꯂꯝꯃꯤ꯫ "ꯏꯄꯨ, ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ? ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯅꯤ꯫ ꯏꯄꯨ ꯈꯣꯏꯅ ꯈꯪꯕ ꯎꯄꯥꯏ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯌꯨ." ꯑꯍꯜ ꯑꯗꯨꯅ, "ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯂꯩꯔꯝꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯁꯤ꯫ ꯑꯈꯪ ꯑꯍꯩ ꯀꯌా ꯊꯥꯅꯗꯨꯅ ꯂꯥꯏꯀꯌా ꯈꯨꯔꯨꯝꯗꯨꯅ ꯆꯕꯥꯟ ꯀꯌా ꯊꯥꯗꯨꯅ ꯌꯦꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯕ ꯀꯧꯕꯗꯤ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯃꯝꯕꯨ ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯌꯥꯝ ꯑꯃ ꯄꯔꯦꯡꯅ ꯐꯥꯎꯒꯠꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯈꯨꯠ ꯁꯝꯅꯗꯨꯅ
ꯀꯣꯏꯁꯣꯡ ꯆꯣꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯈꯣꯏꯒ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨꯃꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯊꯥꯒꯅꯤ꯫ ꯃꯈꯣꯏꯕꯨ ꯂꯥꯛꯁꯤꯟꯅꯕ ꯊꯕꯛ ꯀꯌꯥ ꯇꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯇꯝꯗꯨꯅ ꯀꯌꯥ ꯑꯃ ꯇꯥꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯑꯔꯦꯝꯕ ꯑꯣꯏꯗꯨꯅ ꯊꯣꯛꯂꯦ꯫ ꯑꯩꯅ ꯈꯪꯖꯕꯗ ꯃꯈꯣꯏꯕꯨ ꯂꯥꯛꯁꯤꯟꯕ ꯎꯄꯥꯏ ꯄꯥꯝꯕꯩ ꯑꯃꯈꯛꯇꯤ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯃꯈꯣꯏ ꯄꯨꯝꯕꯕꯨ ꯃꯥꯡꯍꯟꯈꯤꯕ ꯉꯝꯒꯅꯤ꯫ ꯏꯄꯨ, ꯄꯨꯈ꯭ꯔꯤ ꯑꯁꯦ ꯂꯩꯕꯥꯛ ꯊꯣꯟꯗꯨꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯐꯒꯗꯧꯔꯤꯕꯅꯣ? ꯁꯤ ꯑꯩ ꯍꯥꯏꯒꯦ, ꯋꯥꯐꯝꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯃꯃꯥꯡꯗ ꯐꯤꯉꯧ ꯁꯦꯛꯄꯤ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯕ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯆꯤꯉꯨ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯃꯈꯛꯁꯨ ꯁꯥꯈꯤ꯫ ꯁꯪꯂꯦꯟ ꯑꯗꯨꯅ ꯁꯥꯕ ꯃꯄꯨꯡ ꯐꯥꯒꯗꯧꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯄꯨꯝꯇꯦꯛ ꯇꯦꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯕꯨ ꯊꯨꯒꯥꯏꯔꯤꯕꯗꯣ ꯃꯈꯣꯏ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯗꯨꯕꯨ ꯁꯥꯗꯨꯅ ꯊꯝꯕ ꯉꯝꯂꯒ ꯆꯤꯉꯨ ꯂꯥꯏꯕꯨ ꯂꯥꯠꯂꯕꯗꯤ ꯉꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯏ꯫ ꯂꯥꯟꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯁꯣꯛꯅꯕꯗ ꯉꯝꯒꯅꯤ ꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯏ ꯃꯁꯦꯟ ꯑꯣꯏꯅ ꯁꯣꯛꯅꯍꯜꯂꯁꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯅꯕ ꯇꯧꯔꯁꯤ꯫ ꯂꯥꯏꯁꯪ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯁꯨ ꯏꯄꯨꯅ ꯈꯔ ꯇꯥꯛꯄꯤꯔꯣ꯫ ꯑꯍꯜ ꯑꯗꯨꯅ ꯏꯁꯨꯝꯂꯣꯛ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯦ ꯂꯥꯏ ꯇꯤꯟꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯗ ꯃꯃꯤꯡ ꯊꯣꯟꯈꯤꯕꯅꯤ ꯍꯥꯏ꯫ ꯏꯁꯨꯝꯗꯒꯤ ꯇꯥꯔꯛꯄ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯅ ꯑꯉꯛꯄ ꯐꯪꯅ ꯍꯥꯊꯔꯛꯈꯤ ꯍꯥꯏ꯫ ꯏꯁꯤꯡ ꯑꯗꯨꯅ ꯂꯣꯛ ꯑꯃꯒꯨꯝ ꯆꯦꯜꯂꯕꯗ ꯏꯁꯨꯝꯂꯣꯛ ꯀꯧꯈꯤ ꯍꯥꯏ꯫ ꯈꯨꯜ ꯑꯁꯤꯗ ꯆꯤꯉꯨ ꯂꯥꯏꯁꯪ ꯑꯃ ꯁꯥꯕꯗ ꯐꯤꯉꯧ ꯁꯦꯛꯄꯤ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯂꯩꯈꯣꯝ ꯄꯦꯛꯇꯨꯅ ꯁꯥꯕ ꯇꯥꯏ꯫ ꯐꯛꯂꯥꯡꯒꯤ ꯃꯆꯨꯅ ꯑꯃꯨꯕ ꯉꯥꯛꯇ ꯑꯣꯏꯍꯟꯕ ꯇꯥꯏ꯫ ꯐꯝꯕꯥꯜꯅꯨꯡꯗ ꯐꯝꯗꯦꯡꯒꯗꯕ ꯂꯥꯏ ꯑꯗꯨꯅ ꯏꯁꯨꯝ ꯂꯥꯏꯔꯦꯟꯕꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯂꯥꯏꯔꯦꯟꯕꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯣꯡꯕ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤ ꯈꯟꯗꯨꯅ ꯅꯥꯎꯀꯣꯟꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯗ ꯑꯃꯨꯛ ꯐꯠꯇꯕ ꯂꯥꯏ ꯃꯈꯣꯏꯅ ꯁꯪꯂꯦꯟꯗꯨ ꯊꯨꯒꯥꯏꯔꯝꯂꯕꯗꯤ? ꯃꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯀꯔꯤ ꯇꯧꯔꯒ ꯀꯟꯕ ꯉꯝꯒꯅꯤ ꯈꯪꯗꯦ꯫ ꯂꯥꯏ ꯇꯤꯟꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯕ ꯍꯥꯏꯗꯨꯅ ꯊꯥꯡꯒꯣꯜ ꯃꯌꯥꯅ ꯀꯣꯏꯅ ꯆꯤꯡꯗꯨꯅ ꯊꯝꯂꯕꯁꯨ ꯑꯗꯨꯃꯛ ꯍꯦꯟꯖꯤꯟꯕ ꯉꯝꯃꯤ꯫ ꯈꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯇꯣꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯊꯕꯛꯇꯨ ꯇꯧꯔꯣ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯟꯇꯅ ꯇꯧꯕ ꯉꯝꯒꯗꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯇꯧ꯫ ꯑꯗꯨꯗ ꯏꯃꯥ, ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯦ꯫ ꯂꯥꯏꯁꯪꯗꯨ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯂꯥꯏ ꯐꯠꯇꯕꯁꯤꯡꯅ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯃꯔꯝ ꯑꯃꯠꯇ ꯇꯥꯛꯄꯤꯌꯨ꯫ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥꯕꯨꯡꯁꯨ ꯐꯤꯉꯧ ꯁꯦꯛꯄꯤ ꯃꯈꯣꯏ ꯊꯦꯡꯅꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯍꯜꯁꯨ ꯅꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯃ ꯂꯩ꯫ ꯅꯨꯡꯃꯨ ꯃꯄꯥꯜꯗ ꯐꯤꯉꯧ ꯏꯟꯗꯨꯅ ꯊꯝꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯗꯧ ꯍꯥꯏꯗꯨꯅ꯫ ꯃꯗꯨ ꯇꯧꯕꯗ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯦ꯫ ꯐꯔꯦ ꯏꯃꯥ, ꯏꯃꯥꯅ ꯇꯥꯛꯄꯤꯌꯨ, ꯃꯗꯨꯁꯨ ꯇꯧꯔꯒ ꯌꯦꯡꯂꯒꯦ꯫ ꯈꯨꯟꯖꯥꯒꯤ ꯑꯍꯜ ꯂꯃꯟ ꯅꯍꯥ ꯃꯈꯩꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯏꯁꯪ ꯑꯃ ꯍꯥꯟꯅ ꯁꯥꯕꯒꯤ ꯋꯥꯐꯝ ꯈꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯡꯀꯣꯛ ꯃꯊꯛꯇ ꯂꯥꯇꯣꯟ ꯑꯃ ꯍꯥꯞꯂꯒ ꯂꯐꯣꯏ ꯂꯐꯥꯡ ꯀꯕꯣꯛ ꯍꯩꯔꯣꯛ ꯍꯥꯞꯇꯨꯅ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯇꯣꯟ ꯑꯗꯨꯕꯨ ꯏꯁꯤꯡꯅ ꯊꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯁꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯂꯩꯈꯣꯝ ꯄꯦꯛꯅꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯃꯈꯩꯅ ꯆꯤꯡꯗꯒꯤ ꯎ ꯌꯥꯟꯗꯨꯅ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯆꯕꯥꯟ ꯊꯥꯔꯝꯕ ꯂꯥꯇꯣꯟ ꯑꯗꯨ ꯉꯁꯥꯏ ꯃꯈꯩ ꯏꯃꯥꯏ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯝꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯃꯥꯏꯗꯨ ꯊꯔꯛ ꯅꯤꯛꯂꯛꯂꯝꯃꯤ꯫ ꯂꯥꯇꯣꯟ ꯑꯗꯨꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯁꯥꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯕ ꯌꯥꯕ ꯂꯩꯔꯕ ꯇꯨꯡꯗ ꯆꯞ ꯑꯃꯨꯛ ꯂꯦꯞꯂꯝꯃꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯁꯤꯡ, ꯑꯩꯈꯣꯏꯅ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯀꯣꯟ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯂꯩꯈꯣꯝ ꯄꯦꯛꯇꯨꯅ ꯂꯥꯏꯁꯪ ꯁꯥꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤꯕꯁꯦ ꯀꯝꯗꯧꯁꯤꯒꯦ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯃꯠꯇ ꯁꯥꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯅ ꯂꯩꯈꯣꯝ ꯄꯦꯛꯂꯕꯁꯨ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯂꯥꯏꯁꯪꯗꯨꯗ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ
ꯑꯩꯈꯣꯏꯁꯦ ꯃꯐꯝꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯈꯨꯐꯝꯕꯨ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ. ꯐꯔꯦ, ꯑꯗꯨꯝꯅ ꯑꯃꯨꯛ ꯊꯤꯡꯂꯁꯤ. ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯃꯈꯣꯏꯕꯨ ꯍꯥꯠꯁꯤ. ꯑꯗꯨ ꯏꯇꯥꯁꯤꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯛꯈꯤꯕꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯏ. ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯒ ꯃꯤꯒ ꯁꯝꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯅ ꯐꯨꯗꯤꯠ ꯊꯣꯛꯀꯩ ꯆꯨꯈꯤ. ꯏꯅ ꯀꯨꯞꯄ ꯌꯨꯝꯁꯤꯡꯒꯤ ꯏꯁꯨꯝꯗꯒꯤ ꯇꯥꯔꯛꯄ ꯅꯣꯡꯁꯤꯡꯅ ꯍꯥꯊꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨ ꯏꯆꯥꯎ ꯑꯃ ꯊꯣꯛꯈꯤ. ꯌꯨꯝ ꯀꯌꯥꯁꯨ ꯇꯦꯛꯅꯈꯤ. ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯕ ꯅꯣꯡ ꯑꯗꯨꯅ ꯃꯤ ꯀꯌꯥꯕꯨ ꯆꯦꯟꯊꯗꯨꯅ ꯑꯁꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯍꯜꯂꯝꯃꯤ. ꯑꯆꯧꯕ ꯏꯆꯦꯜ ꯑꯃ ꯑꯣꯏꯅ ꯍꯥꯊꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯏꯆꯥꯎ ꯊꯣꯛꯂꯨꯔꯕ ꯇꯨꯡꯗ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯈꯤꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯏꯆꯥꯎꯗ ꯆꯦꯟꯊꯗꯨꯅ ꯅꯨꯄꯤ ꯃꯥꯄꯜ ꯁꯤꯔꯝꯃꯤ. ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯃꯗ ꯀꯣꯝ ꯑꯆꯧꯕ ꯑꯃ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯥꯄꯜꯃꯛꯄꯨ ꯄꯨꯂꯞ ꯐꯨꯝꯖꯤꯜꯂꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯩꯕꯥꯛ ꯅꯤꯛꯈꯤ. ꯃꯗꯨꯗ ꯅꯨꯄꯤ ꯃꯥꯄꯜꯅ ꯐꯨꯝꯕ ꯃꯐꯝ ꯑꯗꯨ ꯂꯩꯕꯥꯛ ꯅꯤꯡꯈꯥꯏꯔꯛꯂꯝꯃꯤ. ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯒꯨꯝꯅ ꯀꯨꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯑꯃꯨꯛ ꯇꯥꯁꯤꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯏꯁꯤꯡ ꯇꯨꯡꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯐꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯥꯄꯜꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯏꯁꯤꯡ ꯃꯊꯛꯇ ꯂꯣꯏꯅ ꯇꯥꯎꯈꯠꯂꯛꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯏꯁꯤꯡꯅ ꯇꯥꯎꯈꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ. ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯧꯈꯠꯂꯝꯃꯤ. ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯅꯧꯅ ꯐꯨꯝꯂꯝꯃꯤ. ꯑꯁꯨꯝꯅ ꯇꯧꯔꯨꯕꯗ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯤꯈ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯣꯏꯅ ꯁꯥꯊꯣꯔꯛꯂꯝꯃꯤ. ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯐꯨꯝꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯕꯗ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯈꯤꯔꯝꯃꯤ. ꯃꯇꯧ ꯑꯁꯨꯝꯅ ꯊꯋꯥꯏ ꯃꯥꯄꯜ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯊꯣꯛꯇꯨꯅ ꯇꯦꯡꯊꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏꯒꯤ ꯊꯋꯥꯏꯕꯨ ꯂꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯛꯈꯤ. ꯈꯨꯟꯖꯥꯒꯤ ꯅꯨꯄꯥ ꯈꯔ ꯌꯥꯎꯅ ꯆꯥꯎꯇꯣꯟꯅ ꯂꯨꯆꯤꯡꯗꯨꯅ ꯐꯛꯂꯥꯡꯋꯥꯏ ꯇꯩꯅꯕ ꯂꯩꯈꯣꯝꯕꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯄꯦꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ. ꯏꯁꯤꯡ ꯃꯄꯥꯟꯗ ꯈꯖꯤꯛ ꯀꯨꯝꯊꯔꯒ ꯂꯩꯈꯣꯝ ꯑꯗꯨ ꯄꯦꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯂꯩꯈꯣꯝꯅꯣ ꯃꯁꯤꯕꯣ? ꯑꯁꯨꯛ ꯀꯟꯕꯁꯤꯕꯣ? ꯃꯁꯤꯅꯕꯨ ꯐꯛꯂꯥꯡꯋꯥꯏ ꯇꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ?" ꯆꯥꯎꯇꯣꯟꯅ, "ꯄꯦꯛꯇ ꯄꯦꯛꯎ, ꯌꯥꯗ꯭ꯔꯕꯁꯨ ꯏꯁꯤꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨꯅꯤ. ꯃꯁꯤꯁꯤꯅ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤ." ꯃꯈꯣꯏꯁꯤꯡꯅ ꯂꯩꯈꯣꯝ ꯄꯦꯛꯂꯤꯉꯩ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯈꯪꯆꯤꯡ ꯆꯤꯡꯊꯈꯤꯔꯝꯃꯤ. ꯂꯥꯎꯕ ꯐꯥꯎꯕ ꯅꯪꯍꯧꯔꯝꯗꯦ. ꯆꯥꯎꯇꯣꯟꯅ ꯃꯇꯥꯎꯕꯨ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯎꯗ꯭ꯔꯦ. ꯃꯗꯨꯗ ꯃꯇꯥꯎꯕꯨ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ. ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯂꯝꯃꯤ. "ꯀꯌꯥꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯜꯂꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ! ꯐꯩ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯅꯔꯒꯅꯤ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯥꯎꯒꯠꯂꯛꯇꯨꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯐꯤꯉꯧ ꯁꯦꯠꯄꯤ ꯊꯋꯥꯏ ꯄꯔꯦꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯣꯔꯛꯂꯝꯃꯤ. ꯑꯃꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯒꯤ ꯈꯪꯒꯅꯤꯗꯅ ꯑꯩꯈꯣꯏꯅ ꯍꯥꯠꯀꯗꯧꯔꯤꯕꯁꯦ ꯅꯪ ꯈꯛꯇ ꯅꯠꯇꯦ, ꯅꯈꯣꯏ ꯄꯨꯝꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯂꯝꯃꯤ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯁꯤ. ꯉꯁꯤ ꯑꯍꯤꯡꯁꯤꯗꯒꯤ ꯌꯨꯝꯂꯛꯇ ꯆꯪꯗꯨꯅ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯂꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯈꯣꯏ ꯃꯥꯄꯜꯗꯨ ꯃꯐꯝ ꯃꯐꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯌꯨꯝꯂꯛꯇ ꯂꯣꯏꯅ ꯆꯪꯅꯔꯝꯃꯤ. ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃꯅ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝꯗ ꯆꯪꯂꯝꯃꯤ. ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ. ꯃꯍꯥꯛꯅ ꯆꯦꯟꯕꯒꯤ ꯗꯨꯡ ꯗꯨꯡ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯆꯥꯎꯇꯣꯟꯅ ꯇꯥꯔꯝꯃꯤ. "ꯑꯦ, ꯀꯅꯥꯅꯣꯅꯦ ꯑꯍꯤꯡꯁꯤꯗ ꯌꯦꯅꯈꯥꯁꯦ ꯆꯦꯜꯂꯤꯕꯁꯤꯕꯣ? ꯀꯌꯥꯗ ꯅꯥꯇꯩ ꯆꯥꯗ꯭ꯔꯤꯕꯅꯣ? ꯅꯍꯥꯟ ꯀꯩꯁꯨ ꯇꯧꯗꯦ. ꯃꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯂꯥꯏꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ?" ꯑꯃꯨꯛꯁꯨ ꯈꯜꯂꯤ, "ꯑꯩꯕꯨ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔꯅꯦ? ꯊꯣꯛꯄ ꯌꯥꯗꯦ. ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯝꯂꯕꯗꯤ." ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯑꯃꯨꯛ ꯃꯈꯨꯠꯅ ꯊꯤꯜꯂꯝꯃꯤ. ꯑꯃꯨꯛ ꯆꯦꯜꯂꯤ. ꯑꯃꯨꯛ ꯅꯣꯛ ꯇꯧꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯀꯤ ꯑꯈꯪꯕ ꯀꯌా ꯄꯤꯕ ꯍꯧꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯀꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯝꯃꯤ. ꯋꯥꯔꯝ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟꯗ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯁꯤ꯫
ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯉꯝꯅꯕ ꯇꯧꯔꯁꯅꯨ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯃꯠꯇ ꯑꯊꯦꯡꯕꯗ ꯃꯄꯥꯟꯗꯗꯤ ꯈꯛ ꯊꯣꯛꯅꯒꯅꯨꯀꯣ ꯈꯨꯟꯖꯥ ꯅꯍꯥ ꯅꯨꯄꯥ ꯃꯈꯩꯅ ꯁꯥꯕ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯗꯨ ꯁꯥꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯎꯇꯣꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯁꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯆꯤꯡꯗꯒꯤ ꯅꯨꯡ ꯑꯃꯨꯕ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯅꯨꯡꯃꯨ ꯃꯄꯜꯕꯨ ꯐꯪꯂꯕꯗ ꯐꯤꯉꯧ ꯑꯃꯃꯝ ꯂꯣꯏꯅ ꯌꯦꯠꯁꯤꯜꯂꯝꯃꯤ ꯆꯥꯎꯇꯣꯟꯅ ꯈꯜꯂꯤ ꯅꯨꯡ ꯑꯁꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯗ ꯑꯣꯏꯅ ꯊꯥꯗꯔꯒꯦ ꯀꯔꯤꯃꯨꯛ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯡ ꯃꯄꯜ ꯑꯗꯨꯕꯨ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯗꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯐꯤꯉꯧ ꯁꯦꯠꯄꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯗꯨꯅ ꯏꯁꯤꯡ ꯃꯊꯛꯇ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯅꯨꯡ ꯑꯁꯤꯗ ꯅꯟꯕꯗ ꯌꯥꯡꯂꯦꯟ ꯁꯔꯨꯒꯁꯦ ꯂꯣꯏꯅ ꯇꯦꯛꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯅꯥꯕꯗ ꯌꯥꯗ꯭ꯔꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯁꯨ ꯁꯥꯏ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯨꯡꯃꯨ ꯑꯁꯤꯅ ꯀꯩꯗꯧꯅꯗꯣꯏꯕ ꯏꯔꯨꯖꯐꯝ ꯅꯨꯡꯄꯥꯛꯇꯨ ꯃꯣꯏꯊꯣꯛꯅꯒꯦ ꯑꯃꯅ ꯍꯩ ꯅꯪꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯨꯡꯃꯨ ꯑꯁꯤꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕ ꯆꯪꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯕꯅꯣ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯥꯠꯀꯗꯕꯅꯤ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯀꯤ ꯑꯈꯪ ꯀꯌా ꯄꯤꯔꯝꯃꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯂꯣꯏꯅꯔꯕ ꯃꯈꯣꯏꯅ ꯌꯨꯝꯒꯤ ꯑꯍꯣꯕ ꯁꯖꯤꯟ ꯁꯌꯥꯗ ꯆꯪꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯍꯥꯠꯂꯝꯃꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯑꯍꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯥꯎꯇꯣꯟꯁꯨ ꯃꯍꯥꯛꯀ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯃꯗ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯂꯝꯃꯤ ꯃꯩꯖꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯐꯤꯉꯧ ꯁꯦꯠꯄꯤꯁꯤꯡꯗꯨ ꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯇꯨꯅ ꯆꯣꯡꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩꯖꯥꯎ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕꯤꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯄꯨꯝꯕ ꯍꯨꯞꯇꯨꯅ ꯇꯤꯜꯂꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅ ꯂꯥꯏ ꯄꯨꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯂꯥꯏ ꯏꯀꯧꯗꯨꯅ ꯊꯋꯥꯏ ꯃꯃꯤ ꯌꯥꯎꯔꯕ ꯂꯥꯏꯕꯨ ꯀꯧꯈꯠꯇꯨꯅ ꯂꯥꯏꯁꯪ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯈꯣꯏꯗꯒꯤ ꯆꯤꯡꯉꯨ ꯂꯥꯏ ꯃꯍꯥꯛꯅ ꯉꯝꯅꯕꯒꯤ ꯊꯧꯑꯣꯡꯅꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯃꯍꯧꯁꯥꯒꯨꯝ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯈꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯆꯠꯂꯝꯃꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝ ꯑꯃꯨꯛꯁꯨ ꯇꯧꯁꯤ ꯍꯥꯏꯅ ꯈꯟꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯄꯔꯦꯡ ꯁꯥꯅ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯄꯔꯦꯡꯅ ꯂꯥꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯥꯏꯁꯪ ꯁꯥꯗꯨꯅ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯆꯤꯉꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨꯅ ꯐꯤꯉꯧ ꯁꯦꯠꯄꯤꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯊꯛꯂꯝꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯀꯅꯥꯅꯣ ꯃꯁꯦꯛ ꯃꯉꯥꯜꯁꯨ ꯌꯥꯝꯅ ꯂꯩ ꯈꯪꯗꯦ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯥꯟꯗꯦ ꯆꯤꯉꯨ ꯂꯥꯏꯔꯦꯝꯕꯤꯅ ꯐꯤꯉꯧ ꯁꯦꯠꯄꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯕꯁꯤ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯂꯏ ꯑꯃ ꯆꯤꯡꯂꯒꯅꯤ ꯀꯔꯤꯅ ꯇꯤꯛꯅ ꯊꯧꯅ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯕꯨ ꯊꯤꯡꯒꯗꯧꯔꯤꯕꯅꯣ ꯑꯩ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯡꯃꯨ ꯃꯄꯜ ꯑꯗꯨꯅ ꯄꯣꯛꯄ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛꯅꯤ ꯈꯨꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯣꯟꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯒꯤ ꯁꯥꯏꯒꯣꯜ ꯑꯁꯤꯗ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯊꯋꯥꯏ ꯃꯤꯔꯦꯡꯄꯥꯜ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯅ ꯂꯣꯏꯅ ꯊꯤꯡꯒꯅꯤ ꯅꯈꯣꯏꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅ ꯐꯨꯝꯗꯨ ꯂꯩꯔꯤꯕꯗꯨꯕꯨ ꯑꯩꯅ ꯇꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯈꯥꯝꯕꯤ ꯃꯩ ꯍꯧꯗꯨꯅ ꯊꯥꯗꯣꯛꯀꯅꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯈꯣꯏꯒ ꯃꯐꯝ ꯑꯗꯨꯗ ꯃꯨꯛꯅꯔꯝꯃꯤ ꯐꯤꯉꯧ ꯁꯦꯠꯄꯤꯁꯤꯡꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯃꯈꯣꯏꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯁꯥꯃꯨꯗ ꯀꯛꯆꯤꯡ ꯆꯤꯛꯄꯒꯨꯝ ꯊꯣꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯁꯥꯗꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯃꯌꯥꯝ ꯑꯃ ꯊꯛꯇꯣꯔꯛꯄꯗ ꯐꯤꯉꯧ ꯁꯦꯠꯄꯤꯁꯤꯡ ꯑꯗꯨ
ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯍꯩꯊꯗꯨꯅ ꯇꯨꯈꯤꯔꯝꯃꯤ꯫ ꯂꯩꯔꯦꯝꯕꯤꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯩ ꯍꯧꯗꯨꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯐꯤꯉꯧ ꯁꯦꯞꯄꯤꯁꯤꯡꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯈꯣꯜ ꯃꯋꯥ ꯊꯣꯛꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯔꯦꯡ ꯁꯥꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯂꯩꯔꯦꯝꯕꯤ ꯃꯍꯥꯛꯇꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯪꯂꯦꯟꯅ ꯂꯦꯡꯁꯤꯟꯗꯨꯅ ꯐꯝꯗꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫